Hi Ramananda. Yam tuna naba phaba oyo. Akoi Kangleipak ki miyamna nangbu amuk hana football sanarapado amuk ngai mayamna aduna karisu nungai taba tawganu mayam Kangleipak ki Kangleija mayam nangbu naba phaba ngai nangna akoi ki Kangleipak ki ming chat puraktuna mapalam ki international amadi India gi mafam kya chala chagala football sanarapado adu mayamna yengwa ngai ningan naba tawganu naba fanaba tawsi wakal nungai taba khanyanu koi mayam lady. Thank you. Hello bro, I give you Ras Bobo. Still by koi mayam haidi Manipuri in Japan koi mayam so ina Ramananda na naba paraga tholaga sanabado adu koi mayam khron ngai jing leichuri aduna ina kuina naba yade tuna naba phabasu oirsano. Please stay strong, get well soon. Hi Ramananda, I Che10 ado mayam na nang naba pharappa ngai badongna aina su nang naba pharappa do ngairi aduga akhoi mayam na akhoi Manipur gi praja mayam amana nangi damangta donation tawkhrido nang naba pharaga amukka hanna sanaba gi lambi sida amukka hanna ngamnabai damakta tawkhibane aduna wakhaldo sondaba yade nang naba pharakhini haibagi wakhalon nangna khallakanda you have to fight back. Isagi hakjang mo na sondara akanda su kaygumba nangna nangi mentality do am strong oina lay taragadi nangi spiritually nang am strong oina lay taragadi aidi kashi am kahina soksan badong ngamoy you have to fight and give up sum tok tok ya de ko and believe in yourself, have faith in yourself and in God. Haidi anabe so adamagi pharakini haibagi thajabado thamgadabane and nang nabusu yam tuna pharo and God bless you aduga yam tuna sanabagi lambi sida amuka hanna khong changsanaba ko amuka sanaba ngamnabai damakta akhoi myam nangi damakta khoirammi. Get well soon and I love you. Kangleipak sibadagi hauzik naduna leiba koi football star promising player Ramananda mayamna su angamba mateng tawraga nangi treatment do mai pakaba kidamakta puno honna minyarisida yam tuna phaba oibiro haina koi side gi haizari amuka hana field da thokpirtuna hana gumna adongi best performance piduna henna adongi punsida na bado yam tuna phabiraga mai pakpa oibiu haina koi gi mai kaidagi Ramananda wish pizari yam tuna phabiro get well soon. Hi Ramananda, I give me Che10 naba yam thuna phagatpa oiro mayamna video sembasigi panamoina aichu yahogena nangonda courage hapnaba semjabane sigi video se nang heng naba pharaga afauba player amu oirakpado mayamna yeningi ata hantaba tawdana thawai waganu fajana layu naba thuna phaba oiro. Let's go. Hello Ramananda, hamada get well soon yam thuna naba pharaga hana ke dumaina football sanaba amu horase ai amazung ai gi family gi side gi ai san pajana gi am big fan ne ko ado yam thuna naba phaba oiresi ko adom je player ne football sanaba matam da koina goal salam dai da goal sanaba struggle tawbo tawbo matam da mentally physically pun strong oi da ya de da ado gi struggle taw kan da goal se chala da tholok ko mai taw na anaba se ado mai na fight taw ga ngamaga anaba se gi thogla se mu ko ado be strong, be positive, mentally I'm strong with the katai and naba matam da digo physically with the dara mina masana haksang jikara with the shoulder with the shoulder agazu mentally I'm strong with you ado strong with ga anaba ji with defeat or to piro akoi pumna mak nangi da makta support tawjari. Hi bro Ramananda, naba yam tuna phabiro get well soon aduga soma naba phabira kanda koi Manipuri da natana India gi ming chat propa ngambo oibiyo Kangleipak si tanglaba sanaroi amana naraga leibai base koi myang mangjabane aduna nang naba yam thuna phabiro aduga hoji wakhan nungai tabasu khandibiganu wakhan nungai na leibiyo koi Manipur da leiba mayam sina somgi damakta support tawjari koi leiri sing sisu adongi damakta soidana leijari lecchari hujik nari sisu yam thuna phabu oibiro athuba matamda naba phaduna somna field da la kanda sanabado yam thuna yengbado yengjaningi somna international amadi national gi thakta sanaduna ima lebak Manipur gi ima lebak sigi Kangleipak sigi chat propong amba sanaro ema oibiyo haiduna hajari.
Ramananda ay Robbie bini chuchan ko digi Ramananda na sangam da taba da isu mo yam penjade no aizade mo yam suse yam na aboy view na ba digi duga ko kana bol kaum na boy view do ai isori mafam da su komi zage duga isor na su thosan bi ko isanu aduga aina haige da ba madi Ramananda na yam na so thaba yade kari gumba so tharagadi ana baduna hena kanjal aga kudum chan ba ya aduna isa yam na thona phana legedabani aduga thona phana leiraga changse wakhanse mindset se phana strong ohelaga anaba se digi hena thona phana hena asa ta jai aduga bai aina hage dobudi stay strong. Hello brother Ramananda, I gaming Hiramani Maibam. I singjamai dagini I YouTuber tawjabani. Ada koi bro makak YouTuber tawmina ba bro makak na koi na tawsena. Haina dagi video mating text ya maka tawsena haina dagi koi video mating text ya lambai na singjabani. Aduga koi gi video sida haja dingi se brother Ramananda suna update tuna kabiro. Aduga koi gi football gi lam sida koi gi Manipur su Kangleipak su tani bani na. Aduga muhanna sana ba hona biyo de koi mayam su Manipur mo chillaga haijari brother Ramananda khara thuna phamiro aduga koi brother Ramananda na muk sana bado koi mayam khorang haijari. Thank you. Hi Ramananda, I am John Kawe aduga now with the makta akoi mayam changam da bado yam tuna na bado faro aina sholi mafam da koi Kangleipak khuding mag nang asi sholi mafam da koi jari now ya na ya tuna for koi suno now ninga na bataw ganu fil na thorok tuna mangai bataw gum Kangleipak gi tang labo mapari ya mo ina yam yu mang da ken yam chit for koi suno aina sholi mafam da koi jari hanagi sida yam tuna dan bo era suno aina sholi mafam da koi jari Kangleipak gi tang labo now Hi Ramananda bu elephant ki side tagi yam thuna na ba phanaba wish pizari stay healthy stay strong and get well soon. Brother Ramananda I giming bonila kauzai brother bu yam thuna na ba phaba oi biro ni khudingi prayer select na tawsage wakhan su handhabi gano yam thuna phaba oi biro